ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯌꯦꯛꯅꯕ ꯃꯔꯨꯞ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 14 ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯨꯟꯖꯣꯒꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯁꯨ ꯑꯣꯏꯔꯤꯕ ꯁꯨꯔꯟꯖꯣꯏꯅ ꯃꯩꯇꯥꯜꯁꯤꯡ ꯑꯗꯣ ꯈꯣꯃꯩꯒꯤ ꯃꯤꯇꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯁꯥꯗ ꯍꯦꯛ ꯍꯩꯊꯈꯤꯕꯒ ꯑꯁꯣꯝꯗ ꯈꯣꯃꯩꯗꯣ ꯃꯁꯥ ꯃꯎ ꯑꯗꯨꯗ ꯀꯩꯅꯣꯝꯃ ꯇꯧꯔꯛꯂꯦ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯀꯣꯛꯊꯛ ꯑꯁꯤꯗ ꯃꯩꯇꯥꯟ ꯍꯩꯊꯔꯛꯄꯒꯨꯝ ꯃꯁꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯁꯥꯈꯤ ꯆꯥꯛꯊꯦꯛꯈꯤ ꯄꯣꯛꯇꯨꯅ ꯃꯐꯤꯃꯔꯣꯟ ꯐꯥꯎꯕ ꯂꯧꯊꯣꯛꯇꯨꯅ ꯐꯔꯪ ꯐꯔꯪ ꯆꯣꯡꯗꯨꯅ ꯀꯟꯊꯣꯛꯈꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯨꯅ ꯏꯇꯥꯎꯁꯤ ꯃꯍꯥꯛꯁꯤ ꯑꯋꯥꯕ ꯈꯔ ꯅꯪꯂꯦꯗꯅ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯅꯪꯕ ꯑꯁꯤꯅ ꯃꯋꯥꯁꯤ ꯍꯧꯖꯤꯛ ꯇꯧꯐꯝ ꯈꯪꯗꯅ ꯃꯍꯥꯛꯀꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯄꯨꯝꯅꯃꯛ ꯀꯥꯎꯈ꯭ꯔꯦ ꯑꯁꯣꯝꯅ ꯋꯥꯈꯜ ꯈꯜꯂꯝꯕꯗꯒꯤ ꯁꯒꯣꯜ ꯑꯗꯨꯅ ꯏꯇꯥꯎ ꯀꯔꯤꯒꯤꯗꯃꯛꯇ ꯑꯗꯨꯝꯅ ꯋꯥꯈꯜ ꯆꯣꯏꯔꯤꯕꯅꯣ ꯅꯍꯥꯛꯀꯤ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯂꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯉꯣꯟꯗ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯀꯣꯛꯈꯤꯅꯤ ꯏꯇꯥꯎ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯁꯣꯝꯗ ꯈꯣꯃꯩꯗꯣ ꯋꯥꯈꯜ ꯈꯪꯂꯥꯛ ꯂꯥꯛꯂꯗꯨꯅ ꯃꯍꯥꯛꯅ ꯇꯧꯒꯦ ꯈꯜꯂꯝꯕ ꯊꯕꯛ ꯑꯗꯣ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯉꯣꯟꯗ ꯍꯧꯖꯤꯛ ꯐꯪꯂꯤꯕ ꯆꯩꯅꯥ ꯑꯗꯣ ꯈꯥꯡꯖꯤꯟꯈ꯭ꯔꯒ ꯂꯩꯋꯥ ꯃꯨꯔꯨꯝ 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 ꯁꯣꯟꯕ ꯍꯧꯔꯛꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯡꯀꯨꯞꯁꯤꯡ ꯑꯗꯨꯗ ꯂꯩꯋꯥꯁꯤꯡ ꯑꯗꯣ ꯀꯥꯝꯁꯤꯜꯂꯤ ꯑꯗꯨꯒ ꯅꯨꯡꯀꯨꯞꯁꯤꯡ ꯑꯗꯣ ꯃꯈꯨꯕꯥꯛꯇ ꯍꯥꯞꯂꯒ ꯐꯨ ꯂꯥꯎꯅ ꯀꯥꯝꯊꯣꯛꯈꯤ ꯑꯗꯨꯝꯅ ꯀꯥꯝꯊꯣꯛꯈꯤꯕ ꯑꯗꯨꯗ ꯎꯐꯨꯜꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯁꯨꯛꯅ ꯃꯝꯅ ꯂꯩꯆꯤꯟ ꯊꯥꯕꯒꯨꯝ ꯀꯥꯝꯊꯣꯔꯛꯂꯤ ꯑꯗꯨꯒ ꯑꯃꯨꯛꯇ ꯆꯞ ꯃꯥꯟꯅꯅ ꯇꯞꯅ ꯇꯞꯅ ꯍꯟꯊꯈꯤꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯈꯣꯃꯩꯒꯤ ꯃꯁꯥꯗ ꯑꯣꯏꯔꯝꯕ ꯐꯠꯇꯕ ꯍꯥꯏꯕꯗꯤ ꯆꯥꯛꯊꯦꯛꯄ ꯑꯁꯥꯕ ꯃꯩꯇꯥꯟꯅ ꯄꯣꯛꯄꯒꯤ ꯆꯩꯅꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯃꯥꯡꯈ꯭ꯔꯦ ꯈꯣꯃꯩ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯐꯩ ꯈꯪꯒꯅꯤꯗꯅ ꯅꯣꯏꯅ ꯉꯝꯕꯅ ꯑꯃ ꯑꯩꯅ ꯉꯝꯕꯅ ꯑꯃ ꯌꯦꯡꯅꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯃꯍꯥꯛꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯈ꯭ꯔꯕ ꯃꯤꯒꯤ ꯃꯑꯣꯡ ꯍꯥꯏꯔꯞ ꯃꯥꯟꯕ ꯀꯥꯆꯤ ꯄꯥꯟꯕ ꯆꯩꯇꯦꯛ ꯑꯃ ꯂꯧꯈꯠꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯨꯟꯖꯣꯗ ꯇꯧꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯑꯣꯖꯥ ꯑꯗꯨꯗ ꯑꯣꯏꯅ ꯇꯧꯁꯤꯔꯥ ꯐꯔꯦ ꯑꯣꯖꯥ ꯑꯗꯨꯗꯤ ꯃꯔꯥꯜ ꯂꯩꯇꯦ ꯀꯨꯟꯖꯣꯅ ꯇꯝꯃꯨꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ ꯑꯗꯨꯗꯤ ꯀꯨꯟꯖꯣꯗ ꯇꯥꯏꯅꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯣꯃꯩꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯀꯥꯆꯤ ꯑꯅꯤ ꯄꯥꯟꯕ ꯆꯩꯇꯦꯛ ꯑꯗꯣ ꯀꯥꯆꯤ ꯑꯗꯣ ꯆ꯭ꯔꯦꯠ ꯂꯥꯎꯅ ꯁꯦꯒꯥꯏꯈꯤ ꯀꯥꯆꯤ ꯑꯗꯨꯝꯅ ꯁꯦꯒꯥꯏꯕꯗ ꯅꯥꯀꯟ ꯑꯃ ꯐꯩꯗꯦꯛꯈꯤꯗꯨꯅ ꯅꯥꯀꯟ ꯑꯃꯗ ꯁꯦꯠꯈ꯭ꯔꯦ ꯑꯗꯨꯝꯅ ꯍꯦꯛ ꯁꯦꯒꯥꯏꯈꯤꯕꯒ ꯀꯨꯟꯖꯣ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯅꯤꯗꯨ ꯄꯥꯏꯔꯒ ꯁꯦꯒꯥꯏꯔꯛꯄꯒꯨꯝ ꯇꯁꯦꯡꯅ ꯆꯩꯅꯥ ꯐꯪꯗꯨꯅ ꯑꯦ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯀꯟꯅ ꯆꯨꯞꯁꯤꯜꯂꯒ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯉꯤ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯅꯥꯇꯣꯟꯗꯒꯤꯁꯨ ꯏ ꯇꯥꯔꯤ ꯃꯗꯨ ꯎꯕꯗ ꯁꯨꯔꯟꯖꯣꯏ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯀꯨꯟꯖꯣꯅ ꯑꯩꯒꯤ ꯏꯁꯥꯁꯦ ꯇꯪꯈꯥꯏ ꯇꯥꯅ ꯁꯦꯒꯥꯏꯔꯛꯂꯦ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯟꯖꯣꯏꯅ ꯀꯨꯟꯖꯣ ꯅꯪꯅ ꯑꯗꯨꯝꯅ ꯂꯥꯎ ꯈꯣꯡꯂꯕꯗꯤ ꯃꯤꯌꯥꯝ ꯇꯥꯕ ꯇꯥꯔꯦ ꯅꯪꯕꯨ ꯇꯨꯃꯤꯟꯅ ꯂꯥꯎꯅꯦ ꯅꯪꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯨꯟꯖꯣ ꯆꯩꯅꯥ ꯑꯗꯣ ꯃꯌꯥ ꯆꯤꯛꯇꯨꯅ ꯈꯥꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯟꯖꯣꯏꯅ ꯉꯥꯏꯍꯥꯛꯇꯪ ꯈꯥꯡꯉꯨ ꯑꯩ ꯇꯧꯔꯛꯀꯦꯁꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯩ ꯑꯗꯣ ꯇꯞꯅ ꯃꯗꯨꯗ ꯌꯦꯡꯂꯒ ꯃꯈꯨꯠꯅ ꯂꯥꯎ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯕꯗꯒꯤꯗꯤ ꯃꯩꯔꯤꯛ ꯈꯔ ꯄꯥꯏꯊꯣꯔꯛꯂꯦ ꯃꯩꯔꯤꯛꯁꯤꯡ ꯑꯗꯣ ꯀꯨꯟꯖꯣꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯄꯔꯞ ꯄꯨꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯗꯤ ꯑꯩ ꯆꯥꯛꯂꯦ ꯑꯩ ꯁꯤꯔꯦ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯈꯨꯇꯨꯝꯅ ꯁꯨꯗꯨꯅ ꯆꯩꯅꯥ ꯑꯗꯣ ꯈꯥꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯟꯖꯣꯏꯅ ꯀꯨꯟꯖꯣꯒꯤ ꯃꯁꯥ ꯑꯗꯨꯗ ꯃꯩ ꯑꯗꯨꯗꯒꯤ ꯂꯧꯔꯛꯄ ꯃꯩꯔꯤꯛꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯃꯅꯪꯒꯟꯗ ꯅꯝꯁꯤꯟꯗꯨꯅ ꯅꯥꯟꯊꯈꯤ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯀꯨꯟꯖꯣꯗꯣ ꯇꯞꯅ ꯇꯞꯅ ꯐꯔꯛꯂꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯂꯩꯃꯥꯏ ꯑꯗꯨꯗ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯃꯈꯨꯠ ꯃꯁꯥ ꯐꯟꯗꯣꯛꯇꯨꯅ ꯍꯤꯞꯂꯒ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯟꯖꯣꯏꯅ ꯅꯪꯒꯤ ꯅꯇꯥꯎ ꯈꯣꯃꯩ ꯑꯁꯤꯗꯤ ꯑꯔꯥꯏꯕ ꯃꯤ ꯅꯠꯇꯦꯍꯦ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯩꯔꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯃꯍꯥꯛꯅ ꯇꯧꯔꯛꯂꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯁꯤ ꯂꯨꯔꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ ꯑꯗꯣ ꯏꯇꯥꯎ ꯁꯨꯔꯟꯖꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯃꯤꯇꯝ ꯁꯥꯔꯤꯕꯁꯤꯕꯨ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯆꯩꯅꯥ ꯐꯪꯅꯕꯒꯤꯔꯥ ꯍꯥꯏꯈꯤꯕꯗꯥꯏ ꯃꯍꯥꯛ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯕ ꯌꯥꯕꯒꯤ ꯄꯨꯡꯐꯝ ꯑꯣꯏꯗ꯭ꯔꯤꯕ꯭ꯔꯥꯅꯦ ꯏꯇꯥꯎ ꯃꯤꯀꯨꯞ ꯑꯗꯨ ꯌꯧꯔꯛꯂꯕꯅꯤ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯕ ꯀꯨꯟꯖꯣꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯇꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯈꯨꯠ ꯑꯅꯥꯝꯃ ꯃꯍꯥꯛꯅ ꯊꯨꯗꯦꯛꯅꯕꯒꯤꯗꯃꯛꯇ ꯁꯨꯔꯟꯖꯣꯏꯅ ꯇꯧꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯣꯝꯗ ꯈꯣꯃꯩꯅ ꯃꯇꯥꯡ ꯆꯥꯅ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨꯅꯤ ꯃꯍꯥꯛꯅ ꯀꯣꯏꯁꯤꯜꯂꯤꯕ ꯃꯥꯒꯤ ꯃꯁꯥꯗ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞ ꯃꯌꯥ ꯃꯍꯩ ꯃꯤꯇ꯭ꯔꯪ ꯑꯃꯠꯇ ꯆꯪꯗꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯁꯦꯝꯂꯤꯕ ꯀꯨꯌꯣꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯐꯥꯈ꯭ꯔꯤ ꯀꯔꯤ ꯑꯃꯠꯇ ꯆꯪꯉꯛꯂꯔꯣꯏ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯁꯒꯣꯜ ꯑꯗꯨꯅ ꯈꯣꯃꯩꯒꯤ ꯃꯍꯩ ꯑꯗꯨꯗ ꯑꯉꯛꯄ ꯄꯣꯛꯇꯨꯅ ꯈꯨꯔꯨ ꯂꯩꯇꯥꯅ ꯀꯨꯜꯂꯒ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ
asomdana Surunjoyna khomaigi pambom ado tap paidunna yamna kanna muklaga thudikhi adom ne hek thudek khibaga somda kunjoda mahaki oi thangba makhut ado tekle haiduna yamna kanna lauduna mahak chaina ado khangri ngasai makhai makha chiktuna khanglambado hojikti khangba ngamlaktaduna yamna kanna laukhi matam aduta kunjona oza thudek piribadubu aigi pambomni ne lewa mantra sombada aigi mingu hapi khrabari oza na hairafadutta Surunjoyna hai karidamakta nanggi ming hapkadoribano ya masidi asomna hairaga lewa mantra sonduna pambom ado amu hapsilli asomna tawdagidi kunjodo pambom na badu faradunna ai mafam masida kuina leba ngamlaroi oza ai khangba ngamdre ai yumda halagi hai asomna kunjo amati Surunjoyna tawriba thabak atu kunjona kanna lawage makhole tabadagi lekai mi sing mathang thokru jinaraklei adumna jinarapadda Surunjoyna masidi yaroi khalladuna mitam aduda mahana thajan khiba thawai mirian leiwa mantra sing punamak ado loinamak laihan tawduna hantokhrei aduga mitam mado pop thugai khrei tasengna Surunjoy kujuda yamna sauki kaislitaba chaina kharado khangba ngamde haiduna matam adu Surunjoyna ai chaina fawbon thina khangba ngamdaba nangna aiga thabak tawminnabadi oi thoktabani fare hojikti mitam sisu thugai khrabina leikai gi mioi singna karisu chingnaroi adubu aina wana sakatariba lewa mantra singasi arembada tahalledo nangna laukho kanna laukho chaina ado kanna laukho ne nangbo Surunjoy saure khangluduna kunjona tapna oza ai khangma ngamdabadagi laukhibani ai mathangdadi chinlasida phi yasanduna ai lauduna ba hona jarage oza hojikti madu punamak henkhri yengutu mitam mase singkup sar kaikhri hojik karino aikhoi ne tawgadaba thabak loire imungda changnasi mi punamak aikhoi romda laknaba amadi khuning kang thunga lomdagi yengnarakpa inglon kaironaba singna mangolda sumaga leptuna jingliba sinaksu uredana changnasi lao ne asumna kunjona Surunjoybu imungda tapna pusankhi masidagidi mayamsu magi imungda changnakhri Surunjoyna mahaki satra oiriba kunjoda mahai tambiba oira male khalladuna mayamdo mathang changnakhi somdana khomaido kunjo amadi Surunjoyna kari makhatana taruk kadoriba jano haiduna wakhal ngak khanduna leiri matamarda khomaina asumna sum leithokpasnadi yararoi makhoi ani kari torobagi haibudo amuktang khangtokpana chungani asumna khallaga khomaina mahaki usek adubu kauri aduga usek ado kunjogi manaktamna tharaktuna kari toribagi haino yengselleri matam maduta usek aduna khomigi manaktamna payaklaga hojikti kunjodo awa chaina kayaga loinana yatakhri makhoina nangidamakta sagatlamba mitam adusu thugai khre haiduna paudamli wafam adu tabada khomai yamna harauna tas kamdawi nakhoida likai miya wamsillatuna phaichai singlabadi phagadabani asumna khallaga khomaina mahana semgatliba sagatliba kuyomado lauthokri kuyomado lauthol matungda usek adusu halankhri tanja adumakada mahagi manakta kundun leiriba sagoladuna itaw hojikta hingi matam oirakledo aduna nungpak thakta leiriba amaiba halladugi manaktamna chatpake matam jaure aduga khangadabadi taw khungang adu latru chatpa matamda nahakna khudo mit thinduna asida paliba pochi sasi adu tawsi natragana ai chaklami matam khara pankhisi haibna singba kari mata hairak yaroi mado mayagi khungangni mado lanthokpa matamda nahaki aram khorama punama kokadawribani mafamada yorokpada nahak thabat tatna lamgani adubu nahak khangadabani aina hari wase kawunu koi taw adum na hairakpada khomaina ai kawrui taw adudi चनब तौरसी असुमना हारगा खोमैना सगोट अदुदा काखरके तौबदा सगोट अदो हंतोखि मतमरद खोमैना करि तौरबगी ताव हाइदुन हंगी मरुदा मताव सगोट अदुना इताव खोंग चकदबा नति असुमना हारमलगा सगोट अदो खरा हंतोक्लगा यामना कन्न खोंखि असुमना महान खोंगलगा कुइचेन चेन अदुदा महाकी मागी मरेंगबान महाकी मी तोंफम अदुवाइदगी पागलबा फल्लबा मसा कया अमा तिंथुरक्तुना हौजिक्ति सगुल अपाइबि हाइबदो ओल्ली मदु उबदा खोमैदि ngakpada thengli mamana pongaidagi sagol apaibhi haibise waride tabana tana amukta phaw u khidribani adubu mahaki mamang makada mahaki mataw sagol asina olakpa sida mahakti yamna haraw man khibana petman khibana konsinbuna mahakna magi sagol aduda nanthari
matam aduda khomaina itaw nangsi asi phawba ngamba oireko itaw masidi khara walibani kaladi aigi thakta kakalo nangbu aina puduna chatlagi asumna hairamlaba matungda khomaisu sagol adugi mathakta kakatladuna sagol ado paiduna lakminari asumna sagol aduna nongthakta pairaga lakpa matamda khungang ado landuna paisilai khungang adugi manak yausilaklabada khomaido yamna kanna mabukto aram kharangba pokli makha aduda yengthakibada haura hauraba mathel kaya amasu mayam sing aduna puthoktuna thabalgi mangal aduta chaminari madu ubada khomaidi lamana mabuk ado kuru kuru khonglabani madu natana khungang adu ya koibada hairiba phajaraba hairang lairang sing amadi phajaraba haimun pharo komla sing ado mahaki mamitta nungthildu ubagum sangchangna uri madu ubada khomai chaning bana matin tarabani mabukto asum lamba henjalakli matam adutta khomaina itaw aibu sak sin thonga lamkhreda adom na hairakpada mataw sagol aduna itaw khungang lan gadaba khatitama ngairi chekchina payu khara yangna thogutkiko asumna hairamlaga khangyang yangna paikhi matam aduta khomaina khalli aibu lambada sigidori mafam masida songtha hauraga aibu mayamna sariba si songchendna sarurasirane puksi othonga lamkhreda asumna khallaga khomaina makha aduda asumi jing thrakpada manin phong kadun leiriba haura mathel singadu ubada leiba ngamnaktratuna khomaina songthaki ge haignu tawi matam aduta mahaki mataw sagol aduna yamna yangna khonglei thuna paithok hobudagi khomaina songthraklibado khungang adugi wangmada tare mahana taba matamda phungang adugi lokpakta jabuk launa tasinbadagi mahak mathadi so odri matam aduda khomaido ngasai makhai charam khorang namba punamakato pungko kokri matam aduda khomaina itaw karigino itaw no aibu mafam masida langthraklibadi adumna hairubadata mataw sagol adunna masa punamak thupchinkhraga itaw karigino aina haiba nahna tadriba khungang adu lamna matamda nahak aram khorang bana ngawgani haiba aina haikhrabu natra adu karigi puning phathadribano songthagi haiduna karigi thorang tawribano adumna hairubada khomai tumina lei mahak tasengna mayagi ipak adu lalakpa adutta tasengna maya yaururi haibasi mahak khangjaraki matam adu khomaina aibu ngakpiyu itaw haiduna sagol adutta khurumli masidagidi khomaibu sagol aduna ngakpiri adugidi makhoi ani mafam adu jangona ba chalasila o haiduna mahaki sagol thakta kakal handuna hadakti paidabida sagol ado kudup thaduna thobakli asumna sagol aduna thorokpa adutta somda jingnung adutta yarektuna leiriba ahal amaiba aduna sagol thorokpaki makhol adu tabada mamit khangpang pangthoraktuna wakhal tauri kuirabagi tungda aigi inakta lakliba sibu kananone karigumba mahakna aingonda liwa mantra tamjage haireklabadi aina kaidogani aina haiba mahi amatada kana amatada takthokningi aigi inakta laklamba amaiba dusu aina chakri tawbadagi mahaku sagol ulanduna thamkhrabani hojik laklibasina kanano aigi chakrida mahak khangba ngambra hiengi khangganidana adubudi asumna khallaga mahak amuk tumthaki somdana khomai amadi mahaki sagol aduga punna sum thaujalapana singnung ado yausilakli matam aduda mataw sagol aduna itaw aikhoi ani mafam masida pothaduna ngasigi hi ngasima lelasi nongchu ngalakadori nong hek nganmaga ayuk numit tarang tholakpa aduwaita ai mafam khangi singnung aduda chatlaga sing adugi singmaidagi chentharaklima luraba isingi laija adugi manakta leiriba chauraba nopak aduta amaiba hanuba ahallado iruba sodan lakani adugi manakta aikhoi ani chattuna maonda amaiba tamjaki hairugadoribani adugi tawna hana khangadabadi aidi mafam aduda changluba yaroi mafam ado itawda takpa khatani mahang aibu hek ubamakada ilai laina adumak khangkigadoribani aduna itawna mafam ado ijawbaga ngonda waza oijage haiduna khoirambaga mahangna itawna ngamloidaba thabak khanduna asum hairakani mado itawna ngamnaba honagadabani aduga karigumada mana hairakpa wafamda marai sungtau tawruganu mahangna nongbang khaje thummi hairebasu nangna thummi haiduna khunggadabani nungase chabada hawi hairebasu hawini haiduna khunggadabani karino hajibu itaw sagol mana adudi hawrabadi chaw hairaknabadi kamtauba itaw nangsi onthongna pangkhredako aina haribasin munna taw mahana nungase hawbani haibada nangasu hawbani haiduna khumlubadagi mana adu warabadi chaw hairaklabadi
ꯑꯣꯖꯥ ꯑꯃꯥꯏꯕ ꯍꯥꯟꯅ ꯆꯥꯕꯤꯌꯨ ꯑꯣꯖꯥꯅ ꯆꯥꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯆꯥꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯆꯥꯕ ꯉꯝꯖꯔꯣꯏ ꯑꯣꯖꯥꯅ ꯆꯥꯗꯕ ꯄꯣꯠ ꯑꯩ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯒꯗꯕꯅꯤ ꯅꯪꯅꯁꯨ ꯃꯉꯣꯟꯗ ꯑꯗꯨꯝꯅ ꯈꯨꯝꯂꯕꯗꯤ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯒꯅꯤ ꯏꯇꯥꯎ ꯑꯗꯨꯕꯨ ꯃꯔꯩ ꯀꯧꯕ ꯆꯤꯡꯉꯣꯏꯗ꯭ꯔꯅꯤ ꯆꯤꯡꯗꯦ ꯏꯇꯥꯎ ꯃꯔꯩ ꯍꯥꯏꯕꯗꯨꯗꯤ ꯅꯪꯅ ꯃꯉꯣꯟꯗ ꯍꯥꯎꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯒꯅꯤ ꯃꯥꯅ ꯍꯥꯎꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯒꯅꯤ ꯑꯁꯨꯝꯅ ꯍꯥꯎꯕꯅꯤ ꯍꯥꯎꯇꯕꯅꯤ ꯍꯥꯏꯗꯨꯅ ꯌꯦꯠꯅꯕꯗꯨꯕꯅꯤ ꯃꯔꯩ ꯍꯥꯏꯔꯤꯕꯁꯤ ꯑꯣꯖꯥꯅ ꯆꯥꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯆꯥꯖꯒꯦ ꯍꯥꯏꯕꯗꯨꯗꯤ ꯃꯔꯩ ꯀꯧꯕ ꯆꯤꯡꯗꯦ ꯏꯇꯥꯎ ꯑꯗꯨꯕꯨ ꯃꯥꯅ ꯑꯩ ꯏꯁꯥꯅ ꯌꯥꯔꯦ ꯅꯪ ꯆꯥꯎ ꯍꯥꯏꯔꯛꯂꯕꯗꯤ ꯀꯝꯗꯧꯕ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯇꯥꯎ ꯑꯩ ꯍꯧꯖꯤꯛꯀꯤꯗꯤ ꯄꯨꯛ ꯄꯤꯛ ꯊꯜꯂꯤ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯣꯖꯥ ꯍꯥꯏꯒꯗꯕꯅꯤ ꯅꯨꯡꯁꯦ ꯅꯪꯅ ꯆꯥꯗꯕ ꯌꯥꯗꯕ ꯑꯣꯏꯔꯒꯁꯨ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯎꯝꯁꯤꯟꯒꯗꯕꯅꯤ ꯏꯇꯥꯎ ꯃꯇꯧ ꯑꯁꯨꯝꯅ ꯁꯒꯣꯜ ꯑꯗꯨꯅ ꯈꯣꯃꯩꯗ ꯄꯔꯥ ꯀꯌꯥ ꯑꯃ ꯇꯥꯛꯄꯤꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯄꯣꯊꯥꯃꯤꯟꯅꯈ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯁꯒꯣꯜ ꯑꯗꯨꯅ ꯈꯣꯃꯩꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯄꯗꯒꯤ ꯈꯣꯃꯩ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯅꯨꯃꯤꯠꯁꯨ ꯉꯝꯐꯨꯡ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨꯅ ꯏꯇꯥꯎ ꯆꯪꯂꯨ ꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯑꯁꯨꯝ ꯆꯪꯂꯒ ꯆꯥꯎꯔꯕ ꯎ ꯄꯥꯝꯕꯤ ꯑꯃ ꯂꯩꯔꯝꯒꯅꯤ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯝꯕꯤ ꯑꯅꯤ ꯐꯪꯂꯝꯒꯅꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕ ꯃꯥꯏꯀꯩꯗ ꯆꯠꯂꯨ ꯑꯗꯣ ꯈꯔꯗꯤ ꯁꯨꯛꯄꯅꯤ ꯅꯥꯄꯤꯁꯨ ꯌꯥꯝꯅ ꯍꯧꯖꯤꯟꯕꯅꯤ ꯍꯦꯛ ꯆꯠꯈꯤꯕꯗ ꯂꯝꯕꯤ ꯇꯥꯔꯣꯏꯗꯕ ꯂꯝꯕꯤ ꯃꯥꯟꯕꯅꯤ ꯑꯗꯨꯗ ꯑꯣꯏꯅ ꯆꯠꯀꯗꯕꯅꯤ ꯑꯗꯨꯒ ꯑꯣꯏꯔꯣꯝ ꯊꯪꯕ ꯅꯥꯀꯜ ꯑꯗꯨꯗꯤ ꯁꯤꯠ ꯅꯥꯟꯕꯅꯤ ꯂꯝꯕꯤ ꯇꯥꯒꯗꯕ ꯈꯨꯜ ꯇꯥꯒꯗꯕ ꯃꯐꯝ ꯃꯥꯟꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯍꯦꯛ ꯆꯪꯈꯤꯕꯗꯒꯤꯗꯤ ꯇꯨꯡ ꯑꯣꯟꯊꯣꯔꯛꯄꯗ ꯇꯤꯡꯈꯪ ꯇꯤꯡꯕꯧ ꯅꯥꯄꯤ ꯁꯤꯡꯅꯥꯡ ꯀꯌꯥ ꯑꯃꯅ ꯀꯨꯞꯁꯤꯟꯈꯤꯗꯨꯅ ꯂꯝꯕꯤ ꯑꯁꯨꯝ ꯃꯥꯡꯒꯗꯧꯔꯤꯕꯅꯤ ꯅꯍꯥꯛꯅ ꯄꯥꯈꯠꯄꯗꯒꯤ ꯇꯨꯡ ꯍꯟꯗꯨꯅ ꯂꯥꯛꯄꯗ ꯅꯍꯥꯛꯇꯤ ꯑꯁꯨꯝ ꯅꯔꯛ ꯃꯣꯡꯁꯣꯡꯂꯣꯝꯗ ꯆꯪꯈ꯭ꯔꯒꯗꯕꯅꯤ ꯂꯝꯕꯤ ꯃꯥꯡꯈ꯭ꯔꯒꯗꯕꯅꯤ ꯏꯇꯥꯎ ꯑꯣ ꯑꯩ ꯈꯪꯒꯅꯤ ꯏꯇꯥꯎ ꯑꯩ ꯆꯠꯂꯒꯦ ꯑꯗꯨꯒ ꯌꯦꯠꯂꯣꯝ ꯊꯪꯕ ꯃꯥꯏꯀꯩꯗ ꯑꯁꯨꯝ ꯆꯠꯂꯒ ꯀꯝꯗꯧꯕ ꯑꯁꯨꯝ ꯆꯠꯂꯕ ꯃꯇꯨꯡꯗ ꯏꯁꯤꯡ ꯈꯣꯡ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯂꯣꯛꯇꯒꯤ ꯆꯦꯟꯊꯔꯛꯄ ꯏꯁꯤꯡ ꯈꯣꯡꯅꯤ ꯃꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯍꯪꯀꯠꯅ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯣ ꯌꯧꯅꯕ ꯆꯠꯂꯣ ꯏꯇꯥꯎ ꯐꯔꯦ ꯏꯇꯥꯎ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯣꯃꯩ ꯄꯔꯞ ꯑꯁꯨꯝ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯄꯥꯏꯈ꯭ꯔꯦ ꯁꯒꯣꯜ ꯑꯗꯨꯅ ꯄꯥꯏꯈꯤꯕꯗꯣ ꯈꯣꯃꯩ ꯎꯍꯧꯗꯦ ꯃꯍꯥꯛꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯁꯒꯣꯜ ꯑꯗꯨꯅ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯜꯂꯤꯕꯅ ꯃꯇꯝ ꯀꯨꯏꯅ ꯃꯃꯥꯡꯗꯒꯤ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯤꯕ ꯁꯒꯣꯜ ꯑꯁꯦ ꯃꯍꯥꯛꯀꯤꯗꯃꯛꯇ ꯊꯥꯔꯛꯄ ꯂꯥꯏꯅ ꯊꯥꯔꯛꯄ ꯏꯁꯣꯔ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯈꯣꯃꯩꯗꯣ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯇꯥꯎ ꯁꯒꯣꯜꯅ ꯍꯥꯏꯔꯛꯈꯤꯕ ꯏꯁꯤꯡ ꯈꯣꯡ ꯑꯗꯣ ꯊꯦꯡꯅꯔꯤ ꯏꯁꯤꯡ ꯈꯣꯡ ꯑꯗꯣ ꯊꯦꯡꯅꯔꯛꯄꯗ ꯃꯍꯥꯛꯅ ꯏꯁꯤꯡ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯧꯔꯥꯡꯈꯤ ꯂꯨꯔꯕ ꯂꯥꯏꯖ ꯏꯪ ꯂꯥꯎꯕ ꯏꯁꯤꯡ ꯑꯗꯣ ꯊꯛꯂꯒ ꯃꯁꯥ ꯑꯁꯦ ꯈꯔ ꯇꯦꯛꯈꯠꯀꯅꯤ ꯈꯜꯂꯨꯕꯗ ꯃꯍꯥꯛꯅ ꯊꯛꯅꯤꯡꯂꯛꯇꯨꯅ ꯏꯁꯤꯡ ꯑꯗꯣ ꯊꯛꯅꯅꯕ ꯃꯃꯥꯏ ꯅꯣꯟꯊꯈꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯃꯃꯥꯏ ꯅꯣꯟꯊꯔꯨꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯁꯦ ꯂꯨꯈꯝꯂꯣꯟꯗ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯈꯣꯃꯩꯅ ꯀꯔꯤꯅꯣ ꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯏꯁꯤꯡꯗꯒꯤ ꯆꯣꯡꯊꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯣ ꯏꯁꯤꯡꯒꯤ ꯏꯃꯥꯏꯗ ꯌꯦꯡꯊꯣꯔꯨꯕ ꯈꯨꯗꯤꯡ ꯑꯩꯒꯤ ꯁꯛꯁꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯍꯦꯛꯇꯃꯛ ꯑꯣꯏ ꯇꯧꯔꯁꯅꯨ ꯄꯨꯝꯅꯃꯛ ꯇꯧꯔꯁꯅꯨ ꯑꯁꯨꯝꯅ ꯈꯜꯂꯒ ꯈꯣꯃꯩ ꯏꯁꯤꯡ ꯑꯗꯨꯗ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯣ ꯐꯤꯔꯩ ꯆꯨꯝꯅ ꯂꯩꯔꯝꯂꯦ ꯈꯣꯃꯩꯅ ꯏꯁꯤꯡ ꯑꯗꯣ ꯄꯥꯛꯊꯗꯨꯅ ꯊꯛꯂꯕꯒꯤ ꯇꯨꯡꯗ ꯄꯔꯞ ꯏꯁꯤꯡ ꯑꯗꯨꯅ ꯆꯦꯟꯊꯔꯤꯕ ꯑꯗꯨꯒꯤ ꯍꯪꯒꯠꯇꯨꯅ ꯃꯍꯥꯛ ꯑꯁꯨꯝ ꯆꯤꯡꯂꯣꯝꯗ ꯀꯥꯈꯠꯂꯛꯂꯤ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡꯃꯥꯏꯗꯒꯤ ꯆꯦꯟꯊꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨꯒꯤ ꯏꯔꯥꯎꯈꯣꯜ ꯑꯗꯣ ꯇꯥꯔꯛꯂꯦ ꯈꯣꯃꯩ ꯑꯁꯨꯝ ꯆꯪꯁꯤꯜꯂꯨꯕꯗ ꯏꯁꯤꯡ ꯑꯗꯨ ꯎꯔꯤ ꯄꯥꯛꯂꯕ ꯅꯨꯡꯄꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯑꯃ ꯏꯔꯨ ꯁꯥꯗꯦꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯣ ꯈꯣꯃꯩꯅ ꯎꯏ ꯃꯗꯨ ꯎꯕꯗ ꯏꯁꯤꯡ ꯑꯗꯨꯗ ꯆꯕꯨꯛ ꯆꯠꯂꯒ ꯈꯣꯃꯩꯅ ꯏꯁꯤꯡ ꯃꯔꯛ ꯑꯗꯨꯗ ꯈꯨꯔꯨ ꯂꯩꯇꯥꯅ ꯀꯨꯜꯂꯒ ꯈꯨꯔꯨꯝꯖꯗꯨꯅ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯍꯥꯏꯗꯨꯅ ꯊꯧꯒꯜꯂꯣꯟ ꯎꯠꯂꯤ ꯑꯗꯨꯕꯨ ꯑꯍꯜ ꯑꯗꯨꯗꯤ ꯈꯣꯃꯩꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯛꯇꯦ ꯃꯥꯅ ꯏꯔꯨꯖꯔꯤꯕꯗꯣ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯏꯔꯨꯖꯗꯨꯅ ꯂꯩꯔꯤ ꯃꯁꯥ ꯃꯎꯁꯤꯡ ꯑꯗꯣ ꯏꯁꯤꯡꯅ ꯆꯥꯝꯊꯣꯛꯄ ꯃꯀꯣꯛ ꯇꯨꯝꯊꯣꯛꯄꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯤ ꯈꯣꯃꯩ ꯋꯥꯂꯥꯡ ꯑꯃꯇ ꯉꯥꯡꯗꯦ ꯈꯨꯔꯨ ꯂꯩꯇꯥꯅ ꯀꯨꯜꯂꯒ ꯑꯗꯨꯃꯛ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯂꯩꯔꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯧꯒꯠꯂꯨ ꯀꯅꯥꯅꯣ ꯅꯪꯗꯤ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗꯣ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯈꯣꯃꯩ ꯐꯅ ꯀꯨꯏꯅ ꯂꯩꯔꯕ ꯐꯥꯎꯕꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇꯕꯗꯨꯗ ꯈꯣꯃꯩꯅ ꯈꯜꯂꯤꯕꯅ ꯑꯍꯜ ꯑꯁꯦ ꯃꯅꯥ ꯄꯪꯕꯗꯒꯤ ꯇꯥꯗ꯭ꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯑꯣꯖꯥ ꯑꯩ ꯂꯥꯛꯆꯔꯤ ꯑꯩꯒꯤ ꯏꯃꯤꯡ ꯈꯣꯃꯩ ꯀꯧꯖꯩ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯑꯃꯥꯏꯕꯗꯣ ꯃꯃꯥꯏ ꯇꯞꯅ ꯂꯩꯁꯤꯜꯂꯛꯂꯒ ꯑꯗꯨ ꯀꯩꯗꯧꯔꯕ ꯅꯍꯥꯛꯁꯨ ꯏꯔꯨꯖꯕ ꯂꯥꯛꯄ ꯑꯣꯏꯔꯤꯅꯤꯅꯦ ꯂꯨꯖꯔꯣ ꯑꯗꯨꯒ ꯊꯨꯅ ꯌꯥꯡꯅ ꯍꯟꯈꯣꯀꯣ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯒꯅꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯃꯩꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯏꯔꯨꯖꯕ ꯂꯥꯛꯆꯕ ꯅꯠꯆꯗꯦ ꯑꯩ ꯑꯣꯖꯥꯗꯒꯤ ꯈꯪꯗꯕ ꯈꯔ ꯍꯪꯖꯒꯦ ꯃꯍꯩ ꯇꯝꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯍꯜ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯅꯣꯛꯂꯒ ꯑꯩꯗꯤ ꯅꯪꯕꯨ ꯍꯦꯛ ꯎꯕꯃꯛꯇꯗ ꯉꯁꯥꯏꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤ ꯃꯍꯩ ꯇꯝꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯈꯪꯈ꯭ꯔꯕꯅꯤ
ꯅꯍꯥꯛꯅ ꯄꯥꯝꯂꯤꯕ ꯃꯍꯩ ꯑꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯍꯩꯅꯣ ꯑꯩꯅ ꯁꯣꯏꯗꯅ ꯇꯥꯛꯄꯤꯒꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯍꯧꯒꯠꯇꯨꯅ ꯅꯨꯡꯄꯥꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯦꯞꯂꯒ ꯃꯐꯤ ꯍꯣꯡꯗꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯑꯩꯅ ꯄꯥꯝꯖꯔꯤꯕꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯒꯗꯧꯔꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯃꯥꯡꯖꯧꯅꯅ ꯍꯥꯟꯅ ꯈꯪꯕ ꯍꯩꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯔꯛꯂꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯄꯥꯎꯈꯨꯝ ꯈꯨꯝꯕ ꯍꯩꯕꯁꯨ ꯄꯥꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯣꯃꯩꯗ ꯂꯩꯁꯤꯜꯂꯛꯂꯒ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗꯣ ꯆꯞ ꯂꯦꯞꯄꯒ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩ ꯈꯣꯃꯩ ꯇꯧꯐꯝ ꯃꯐꯝ ꯈꯪꯗꯦ ꯃꯀꯣꯛ ꯅꯣꯟꯊꯔꯒ ꯇꯨꯃꯤꯟꯅ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯍꯜꯂꯗꯨꯅ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯂꯩꯋꯥꯠ ꯇꯤꯜꯋꯥ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞ ꯄꯣꯠꯁꯦꯝ ꯖꯥꯗꯨꯒꯤ ꯃꯔꯝꯗꯅꯤꯅꯦ ꯅꯠꯇ꯭ꯔꯣ ꯑꯧ ꯍꯣꯏ ꯑꯣꯖꯥ ꯅꯪꯒꯤ ꯃꯔꯨꯞ ꯑꯗꯨꯅ ꯅꯪꯕꯨ ꯀꯌꯥꯃꯨꯛꯀꯤ ꯃꯇꯤꯛ ꯂꯥꯛꯅꯕꯤꯔꯕ ꯑꯗꯨꯛ ꯌꯥꯝꯅ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨꯕꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯣꯃꯩ ꯏꯉꯛꯉꯛꯅ ꯑꯣꯖꯥꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯒ ꯑꯩꯒ ꯌꯦꯛꯅꯩ ꯍꯥꯏꯕꯁꯤ ꯈꯪꯕꯤꯔꯤꯕꯅꯣ ꯑꯣꯏ ꯉꯁꯥꯏꯅ ꯑꯩꯅ ꯌꯦꯡꯕꯗ ꯅꯪꯒꯤ ꯅꯃꯤꯠꯇꯨꯗ ꯅꯪꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯃꯗꯤ ꯃꯥꯅ ꯇꯧꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯃꯃꯤ ꯇꯥꯔꯦꯅꯦ ꯑꯗꯨꯒ ꯅꯪꯒꯤ ꯂꯥꯏꯕꯛ ꯑꯗꯨꯗ ꯅꯪꯁꯤ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯂꯣꯏꯅꯃꯛ ꯌꯥꯎꯔꯤ ꯐꯔꯦ ꯆꯪꯁꯤꯜꯂꯛꯎ ꯁꯤꯗꯩꯁꯤꯗ ꯑꯣꯖꯥ ꯌꯥꯔꯗ꯭ꯔꯥ ꯅꯨꯡꯄꯥꯛ ꯑꯁꯤꯗ ꯅꯈꯨꯠ ꯑꯗꯣ ꯌꯥꯏ ꯌꯦꯠꯇꯣ ꯎꯞꯂꯒ ꯊꯝꯃꯨ ꯑꯣ ꯌꯥꯅꯤ ꯑꯣꯖꯥ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯇꯨꯡꯗ ꯈꯣꯃꯩꯗꯣ ꯅꯨꯡꯄꯥꯛ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯣ ꯎꯞꯂꯒ ꯊꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛꯅ ꯅꯨꯡꯉꯧ ꯑꯃ ꯇꯥꯔꯤꯕꯗꯨ ꯎꯔꯦ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯣꯏꯂꯣꯠ ꯂꯣꯠꯇ꯭ꯔꯕꯁꯨ ꯏꯉꯥꯟ ꯉꯟꯅ ꯑꯗꯨꯃꯛ ꯂꯩꯕ ꯌꯥꯕꯗꯨꯕꯨ ꯅꯪꯅ ꯂꯣꯠꯇꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯦꯞꯄ ꯉꯝꯒꯗꯧꯔꯤꯕꯅꯣ ꯂꯥꯎꯅꯦ ꯅꯪꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯡꯗꯣ ꯃꯍꯥꯛꯅ ꯇꯥꯞ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯈꯣꯃꯩꯗ ꯑꯩ ꯏꯕꯨꯡꯉꯣ ꯁꯤ ꯑꯩꯅ ꯊꯣꯡꯕꯁꯤ ꯅꯥꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯡꯄꯥꯛ ꯃꯊꯛꯇ ꯎꯄꯥꯛ ꯎꯞꯁꯟꯗꯨꯅ ꯊꯝꯂꯤꯕ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯣ ꯃꯥꯒꯤ ꯈꯣꯡꯅꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯅꯨꯡ ꯑꯗꯨꯅ ꯄꯣꯞ ꯂꯥꯎꯅ ꯁꯨꯔꯛꯈꯤ ꯑꯗꯨꯝꯅ ꯁꯨꯕꯒꯤ ꯌꯥꯝꯅ ꯀꯜꯂꯕ ꯁꯥꯐꯨ ꯑꯗꯨꯅ ꯅꯨꯡꯉꯧ ꯑꯗꯨ ꯐꯥꯎꯕ ꯃꯆꯦꯠ ꯃꯆꯦꯠ ꯀꯥꯏꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯗꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯈꯠꯂꯨꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯅꯥꯈꯤꯗꯦ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯑꯣꯖꯥ ꯅꯥꯗꯦꯕꯨ ꯑꯣꯖꯥ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯅꯍꯥꯛ ꯑꯁꯤ ꯑꯩꯅ ꯇꯝꯕꯤꯕꯗ ꯌꯥꯔꯕ ꯁꯥꯇ꯭ꯔ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯇꯥꯛꯇꯕꯅꯤ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯁꯨ ꯏꯁꯤꯡ ꯑꯁꯤꯅ ꯏꯔꯨꯖꯊꯣꯛꯂꯣ ꯑꯗꯨꯒ ꯑꯩꯒ ꯄꯨꯟꯅ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯈ꯭ꯔꯁꯤ ꯃꯇꯝ ꯈꯔꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯣꯅꯦꯀꯣ ꯍꯣꯏ ꯐꯒꯅꯤ ꯑꯣꯖꯥ ꯑꯁꯨꯝꯅ ꯈꯣꯃꯩꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯐꯝ ꯑꯗꯨꯗ ꯏꯔꯨꯖꯊꯣꯛꯂꯤ ꯑꯗꯨꯒ ꯈꯣꯃꯩ ꯑꯃꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯑꯃꯥꯏꯕ ꯑꯗꯨꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯤ ꯃꯌꯨꯝ ꯌꯧꯅꯅꯕ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯌꯨꯝ ꯑꯗꯣ ꯄꯤꯛꯇꯛ ꯇꯧꯏ ꯌꯨꯝ ꯑꯗꯣ ꯌꯦꯡꯕꯗ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯅꯁꯨ ꯎꯏ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯄꯗ ꯏꯆꯤꯛ ꯆꯤꯛꯏ ꯃꯤꯆꯤꯛ ꯃꯤꯅꯥꯎꯈꯣꯜ ꯀꯅꯥꯁꯨ ꯇꯥꯗꯦ ꯈꯣꯃꯩ ꯋꯥ ꯂꯥꯡ ꯑꯃꯠꯇ ꯉꯥꯡꯗꯦ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯤꯕꯅꯤ ꯑꯣꯖꯥ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯇꯦꯝꯊꯣꯛꯇꯨꯅ ꯊꯝꯂꯤꯕ ꯂꯩꯃꯥꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯥꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯂꯩꯔꯤꯕ ꯄꯂꯥꯡꯈꯣꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯐꯤꯁꯤꯡ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯁꯟꯗꯣꯛꯇꯨꯅ ꯐꯧꯏ ꯑꯗꯨꯒ ꯃꯍꯥꯛ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯗꯤ ꯏꯆꯣꯠ ꯆꯣꯠꯅ ꯃꯄꯥꯟꯗ ꯑꯗꯨꯃꯛ ꯂꯦꯞꯂꯒ ꯂꯩꯔꯤ ꯈꯣꯃꯩꯅ ꯈꯜꯂꯨꯔꯤꯕꯅ ꯃꯍꯥꯛꯀꯤ ꯆꯣꯠꯂꯕ ꯃꯐꯤꯁꯤꯡ ꯑꯗꯣ ꯍꯣꯡꯗꯣꯛꯅꯕꯒꯤꯗꯃꯛ ꯄꯨꯊꯣꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯍꯜ ꯑꯗꯨꯗꯤ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯅ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯑꯣꯖꯥ ꯑꯩꯕꯨ ꯏꯆꯣꯠ ꯆꯣꯠꯅ ꯂꯩꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯩ ꯅꯨꯡꯁꯥ ꯁꯥꯏꯔꯤꯕꯗꯨ ꯀꯪꯍꯟꯕ ꯌꯥꯗꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯃꯩꯅ ꯑꯗꯣ ꯑꯣꯖꯥ ꯍꯣꯡꯗꯣꯛꯅꯕ ꯐꯤ ꯑꯃꯇꯪꯗꯤ ꯐꯤ ꯂꯩꯇꯦꯅꯦ ꯅꯪꯕꯣ ꯁꯦ ꯃꯁꯤꯒꯤ ꯂꯥꯁꯤꯅ ꯀꯨꯞꯂꯒ ꯍꯣꯡꯇꯣꯛꯂꯣ ꯑꯗꯨꯒ ꯆꯪꯉꯛꯂꯣꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯤ ꯈꯣꯃꯩ ꯇꯧꯔꯤꯕꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯐꯤ ꯑꯗꯣ ꯍꯣꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯂꯥ ꯑꯗꯨꯅ ꯁꯦꯠꯆꯜꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯈꯤ ꯏꯃꯨꯡ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯏꯃꯨꯡ ꯑꯗꯣ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯏꯪ ꯂꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯑꯣꯖꯥꯒꯤ ꯏꯃꯨꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯏꯪꯈ꯭ꯔꯦꯗ ꯏꯪꯕꯅꯤ ꯅꯪꯕꯨ ꯀꯩꯗꯧꯉꯩꯗꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯁꯤ ꯇꯝꯕꯤꯌꯨ ꯍꯥꯏꯕꯅꯣꯅꯦ ꯍꯧꯖꯤꯛꯇꯤ ꯍꯧꯔꯁꯤꯔꯣ ꯈꯣꯃꯩ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯏꯂꯥꯏ ꯂꯥꯏꯅ ꯑꯁꯨꯝ ꯍꯥꯏꯕꯗꯨꯗ ꯏꯊꯥ ꯊꯥꯖꯗꯕꯒꯨꯝ ꯇꯧꯔꯤ ꯑꯩꯅ ꯑꯃꯥꯏꯕꯅꯤ ꯈꯜꯂꯨꯔꯤꯕꯁꯤ ꯅꯠꯇ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯑꯣꯖꯥ ꯑꯩꯒꯤꯗꯤ ꯏꯌꯥ ꯌꯥꯖꯩ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯇꯝꯃꯕꯁꯨ ꯌꯥꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯏꯍꯥꯟ ꯍꯥꯟꯅ ꯀꯔꯤꯅꯣꯃ ꯇꯧꯔꯒꯦꯀꯣ ꯃꯁꯤ ꯅꯍꯥꯛ ꯍꯥꯟꯅꯅ ꯍꯩꯈ꯭ꯔꯕ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕꯗꯣ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯤ
ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯀꯗꯧꯔꯤꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕꯗꯨꯗꯤ ꯑꯁꯨꯝ ꯆꯠꯈ꯭ꯔꯒ ꯃꯅꯤꯡꯊꯣꯡ ꯐꯥꯎꯗꯣꯛꯂꯒ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯊꯣꯡꯗꯨꯁꯨ ꯉꯥꯁꯜꯂꯝꯃꯤ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯈꯜꯂꯗꯨꯅ ꯈꯣꯃꯩ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯗꯣ ꯃꯃꯥꯡ ꯊꯣꯡꯂꯣꯝꯗꯒꯤ ꯑꯃꯨꯛ ꯆꯪꯉꯛꯂꯤ ꯑꯗꯨꯒ ꯅꯪ ꯃꯁꯤ ꯍꯩꯔꯗ꯭ꯔꯥ ꯈꯣꯃꯩ ꯏꯉꯛ ꯉꯛꯅ ꯑꯣꯖꯥ ꯃꯅꯤꯡ ꯊꯣꯡꯗ ꯊꯣꯛꯈ꯭ꯔꯒ ꯃꯃꯥꯡ ꯊꯣꯡꯂꯣꯝꯗ ꯆꯪꯉꯛꯄꯁꯤꯗꯤ ꯃꯁꯤꯗꯤ ꯏꯂꯥꯏ ꯂꯥꯏꯕ ꯊꯕꯛꯅꯤ ꯑꯩ ꯑꯗꯨꯝ ꯉꯝꯖꯅꯤ ꯑꯣꯖꯥ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯍꯥꯛ ꯃꯅꯤꯡꯂꯣꯝꯗ ꯆꯠꯂꯨ ꯑꯗꯨꯒ ꯃꯃꯥꯡ ꯊꯣꯡꯗ ꯂꯥꯛꯎꯀꯣ ꯆꯠꯂꯣ ꯑꯁꯣꯝꯗ ꯍꯥꯏꯔꯛꯄꯗꯨꯗ ꯈꯣꯃꯩ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯂꯥꯏꯕꯛ ꯌꯦꯡꯖꯈꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯅꯤꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕꯗꯗꯤ ꯃꯅꯤꯡ ꯊꯣꯡ ꯑꯗꯨꯒꯤ ꯍꯦꯛ ꯃꯄꯥꯟꯗ ꯂꯩꯔꯤꯕꯁꯤ ꯂꯨꯔꯕ ꯂꯣꯛꯆꯞꯅꯤ ꯊꯣꯡꯁꯤ ꯍꯥꯡꯗꯣꯛꯂꯒ ꯈꯣꯡꯀꯥꯞ ꯑꯃ ꯍꯦꯛ ꯊꯥꯡꯊꯈꯤꯕꯗ ꯂꯣꯛꯆꯞ ꯑꯗꯨꯗ ꯇꯥꯗꯨꯅ ꯃꯍꯥꯛ ꯑꯗꯣ ꯃꯈꯥꯗ ꯂꯩꯔꯤꯕ ꯀꯜꯂꯕ ꯅꯨꯡꯁꯤꯡ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯄꯨꯡꯀꯥꯏ ꯀꯥꯏꯗꯨꯅ ꯁꯤꯒꯗꯧꯔꯤꯕꯅꯤ ꯃꯗꯨ ꯎꯕꯗ ꯈꯣꯃꯩ ꯄꯥꯈꯠꯈꯤꯕꯅ ꯊꯣꯡ ꯑꯗꯣ ꯒꯝ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯏꯁ ꯑꯩꯅ ꯈꯣꯡ ꯊꯥꯡꯗꯣꯛꯀꯦ ꯇꯧꯔꯨꯔꯤꯕꯗꯨꯗꯤ ꯊꯥꯡꯇꯣꯛꯂꯝꯂꯕꯗꯤ ꯇꯥꯁꯤꯟꯗꯨꯅꯕꯨ ꯁꯤꯔꯝꯒꯅꯤꯗ ꯑꯗꯨꯒ ꯂꯨꯔꯕ ꯂꯣꯛꯆꯞ ꯑꯁꯤꯗ ꯃꯍꯥꯛꯅ ꯆꯣꯡꯊꯈ꯭ꯔꯒ ꯃꯃꯥꯡꯂꯣꯝꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯄ ꯑꯩꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯈꯜꯂꯨꯔꯦꯗꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯦꯞꯂꯒ ꯂꯩꯕꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥꯗꯨꯅ ꯆꯠꯂꯣꯅꯦ ꯃꯃꯥꯡꯂꯣꯝꯗ ꯂꯥꯛꯎꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯑꯣꯖꯥ ꯑꯩ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦꯕꯣ ꯃꯇꯧ ꯀꯔꯝꯅ ꯑꯁꯨꯛ ꯂꯨꯈ꯭ꯔꯕ ꯂꯣꯛꯆꯞ ꯑꯁꯤꯗ ꯑꯩꯕꯨ ꯆꯣꯡꯊꯒꯗꯧꯔꯤꯕꯅꯣ ꯀꯔꯥꯏꯅꯣꯅꯦ ꯂꯣꯛꯆꯞ ꯍꯥꯏꯕꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕꯗꯣ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯈꯣꯃꯩꯗ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯎ ꯌꯦꯡꯒꯦꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯈꯣꯃꯩꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯗꯨꯅ ꯈꯣꯃꯩꯕꯨ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯏꯟꯊꯣꯛꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ 14 ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ